अहानबदा मरोइबा पाउ पिजरी सखंगदबा सिंगना सिंगजमई चिंगा मखा मैस्नाम लेकाइदा थमजिलंबा टाइमर बॉम अमा मफम अदुमक्तदा पोखाइहनख्रे ngarang ahing thokiba laibak thiba lambi gi kudong thibada thodok ama mioi ani lekhidre mangan aso apan nangkhre amadi india da hokiba pung kunmari da nauna covid-19 positive boiba mioi lising taruk chahum phumfu manga theinakre mioi kunthra humdoina lekhidre Krumzari DEEPA SHAMURAILATPAM na poni news update pizari hojik pausandok na pizari sakhang daba singna ngasi ayuk singzamai chinga makha maisnam lekai da leiba ward development committee gi office mamangda timer bomb ama thamjilamle pau hek phangbaga Imphal West police ki kangbu ama laktuna yengsilaba matung bomb squad na akanba checksin thawranga loina pokhai hankhre bom adu ngarang numidang pung 9 makhairom tarakpada sakhang daba singna mafam adu da thamlamlaba matung ward number 6 ki corporator oiriba thongam eliza gi mapureba thongam tombagi mobile da message ki khuthangda khangalakpani hari mafam adu da Imphal West ki commando amadi bomb squad singna thiba kumbagi thabak chathabada timer bomb adu office adu gi mamangda leiba asang bamba chugi dustbin amagi makhongda plastic na yom laga lairamba thengnarakibani digital timer bomb oibana diffuse toba yadabadagi mafam aduda akanba checksing tharanga loinana pokhaihankhre thodok thofam aduda singzamai gi MLA su oriba minister Khemchan amadi DGP P Dongel su haktingnana laktuna yengsinki thodok asigi matangda thongam ongbi Elizana fongdokibada makoida lanai oina kihan khangalakpadi leite adumakpu leiriba IMC gi corporator kuntareta mi amamam gi laktara demand toropadi lei haina fongdokki makoi gi demand adu gi matangda pakum amata pirakte haiduna makoi gi mamangda bom ama thamlamle haina WhatsApp ta message tharakpani haki ngarang numidang pung 12:minute kunithoi rom tarakpada airport road ki sangai pro area da leiba holiday cafe gi opposite ta swift car ani thengjinnabadagi mioi ani sire amadi manga sokle hari thodok adu da laikhidraba mioi ani adudi kudom popi mamang lekai dagi potsangbam punsiba chahi kuntaret apokpa pi ibocha amadi sagolban kurau makhongdagi thoksom boy chahi kuthra manga apokpa laikhidraba th ibojongni hari loinana asok apan nangkraba mioi manga adudi kwakaitel thiam lekai dagi nongthongbam boicha chahi kunapan apopa lekhidraba en inaw tingnung khok tagi okram bison chahi kun apopa o thambau langol housing club complex tagi thokchom lanthoi chahi kunmathoi apopa th bela kwakaitel awang thiam lekai dagi jumlambam rohit chahi kunthamathoi apopa wining tem sagolban sayang kurau makhongdagi konthongzam nimolchan chahi kunthamathoi apopa keragumani ni hari makoi singasi hauzik Imphal gi Ras Medicity Siza Hospital amadi Rims Hospital da laikanari hari Department of Adult Continuing Education and Extension ACEE Manipur University na sinduna Transforming Literacy Learning Spaces haiba theme da International Literacy Day gi thauram department sida pangthokre Pangthokiba Thoramadu the MUG School of Education gi Dean Professor T Inaubi ACEE Department ki Head Dr. Chanam Sonia Department of Education gi Head Dr. Prem Lata Maisnam na sarukyaki Thoramadu Gamari Lenana ACEE Department ki Head Dr. Chanam Sonia na hai Malem da hai ribanumit asi English amaga chamapan humfu mari dagi pangthokwa horake chahi khudingi UNESCO na piba theme da department asna su literacy day gi thoram pangthokduna lakli ngasigi thoram asigi sarukama oina handakte department asigi mairoi singna volunteer teacher oiduna mongsangai da numit nifu mangani gi oiba literacy course ama tauki hairiba thoram adu gi certificate amadi khudol pot sing supiki masita sunatana department asna life skill training program ama tha taruk ki lemna trade ahum da pangthoki hairiba course asigi oina mairoi kunithoi da saruk certificate su pithoki haiki ngasi program asiga mari leina akoina field the adopted area hai tare mongsangai da ko gi mine mangani gi literacy
कोर्स अमा तौसगी अखोई छात्र सिंह वॉलंटियर टीचर होइरगा मखोइबु अखोइना अखोई गिफ्ट अमदी सर्टिफिकेट अखोइना इशू तौजै ngasi distribution होइना प्रोग्राम असिग मरि लेना ट्रांसफॉर्मिंग लिटरेसी लर्निंग स्पेस हारिबसे डिजिटल दगी स्पेस लेबा कई कनो से मांगनदना पुनमक से लारिक से महै हेरगा अखोई शांति प्रोपक नमनबगी किमनेना अहांगना खंजै Manipur की ख्वाइदगी चावबा अनीसुबा ख्वाइदगी चावबा पाट ओरिबा पुमलेन पाट असी सरकारना सेमगत पिदबदगी पाट असी मुच्छिबा याबगी थाकता लाकपदगी PLDO ना सिनुना म्यामगी ओइबा मिफम अमा पांगथोखरे ngarang pangthokiba mifam aduda maruoina pat asi athubada sarkarna amadi mari lainaba department singna pat asi sengdok pinabagi matangda khananaineki hanjin media da PLDO na pat asibu kanbina ba haijarabasu amata tabidabana leibabu ngasigi mifam na nungaitaba phongdokhi loina na khoisaunaraba miyamna pamdaba ihau kya hauroktringai athubada thabak haubinanaba laingaki pukning chingsilakti miyamgi mifam aduna kupna khanaraba tungda PLDO na matam kuina thingduna laklaba lang thakpa haibasisu ngasidagi yare haina waref lauki makhatana pat fum faduna panthingba haibasimadi ayaba pikhidre loina na athubada pat asibu pat ama ohenanaba Manipur ki chief minister gi pukning chingsinba haibana chingba waref sing lauki hari All Manipur Panchayati Raj Workers Union Kauba All India Trade Union Congress AITUC da affiliate tawgadaba Trade Union ama ngarang irabot bawan Imphal AITUC gi working president S Yaima All Manipur Agriculture Workers Union gi president S Nilakamol amadi AITUC Manipur gi general secretary L Sotin Kumar na saruk yaduna convention amba pangtokre AITUC Manipur gi secretary KH Prozendro na thadrokpa cherol amagi matungina ngarang pangthokiba mifam aduda Manipur da leiriba panchayat ki fibam kusumal lawriba thodang amadi thengnariba issue singi maramda kufta khana nainaki hari mifam aduda member tara tarukna saba executive committee ama sembaga loinana S Nilakamol bu president L Bihari bu vice president KH Prozendro bu general secretary TH Sunachan bu assistant secretary amasung A Ajay Kumar bu treasurer oina khanki amadi lakliba September gi tang kunmari amasung kunmanga da pangthokadaba All India Foundation Conference of Panchayati Raj Worker Federation gi mifamda state asigi oina All Panchayati Raj Worker Union gi oina saruk yagadaba delegate mari sukhanki haina cherol aduna makhatari loina na hariba conference asida Manipur gi oiba issue kya su pukhatuna khanananegani hari matang asa break matang lawminasi DS Enterprises Kashamthong na organize toba mga suba langbal kaitil nakadoriba September gi tang taraga tagi October gi tang taraga ni thoi pawba palace compound na leiba apta kangjai bungda pangthok sargani Langbal kaitil asida Manipur da leiriba furup khudingmakki cultural item amadi store sing phongbigani mangarak suba langbal kaitil asida national amadi international gi oiba store chama hena saruk yagadori Nipal tangana pangthokpa festival amani festival asida gambling item amati yawjeroi handloom handicraft amadi disabled singi oina soul 20 khudongtawa thamjai tongan music talk show Manipuri matam isai loinana Big the Star dance competition amadi fashion event kaya su langbal kaitil ubo phongbigani Please come and enjoy at Langbal Kaitil please come and enjoy at langbal kaitil break ki matung da taramna ochari makhataba paw amu pizari All India Congress Committee na sinduna leibak asida leiriba tongan ba furup amadi kangluk ki miyoi singbu amata oina kusamnaduna leibak asibu hena mapangal kalhanaba tha manga chufna Tamil Nadu gi Kanyakumari dagi Jammu Kashmir fawba khongna chatkadoriba Bharat Jodo Yatra ngasi Kanyakumari ki Agasti Wasaram da leiba Bharat Jodo Yatra gi campta Rahul Gandhi na leibak asigi machu ahongi firal chingkhatlaba matungda khongsan ba hokre Rahul Gandhi na luchingduna Bharat Yatri Chamagatara Nipan Galwenana Leiba Kasigi tungan ba party asigi luchingba kyana saruk yatuna kilometer lising ahum changa hena khongna chatkadoriba rally asi Srinagar da loisingadoribani
Khongchat asi nungtigi ayuk pung 8 dagi hauduna ayuk pung 10 minute kontra fauba amadi nungtil pung 3 minute kontra dagi hauduna pung 3 minute kontra fauba anirak thokna chatkani hari. Kerala na yumbu oiduna chahi asigi August ki tang kontra mathoi dagi hauduna September ki tang 3 fauba Kochi Kode da leiba VK Krishna Menon Indoor Stadium da pangthokiba kunmathoi suba Junior National Boys and Girls Wushu Championship lising ani kunithoi da Sai National Center of Excellence Imphal gi team na goal nipan silver tara amasung bronze tara yauna punna medal kunipan lauduna overall team runners up ki title lorakre championship aduda Sai gi team na Taulo amasung Sansau gi event singda second runners up ki trophy sut loraki Sai NCOE Imphal gi team adu center adugi head coach Prem Kumar Singh Maibam amasung Soibam Asalatana team official sing oina luchingkibani. Kifi Association of India na sinduna October gi tang kunmari dagi kuntra faba Ukka Trasadia University Bardoli Gujarat ta pangthokadoriba handak chahi ki taramari suba Akshay Kumar International Kudo Tournament Tara Hundoi Suba Kudo National Tournament Amadi Ahum Suba Kudo Federation Cup ta saruk yarunaba Manipur gi team sem naba trial come selection amat chatliba September thagi tang tara mathoida Kumalampak Sports Complex ta pangthoklagani maram masna saruk yagadaba sanaroi sing amadi official sing na ayuk pung 9 fauba Aadhar card kaloina na yobirak naba Kudo Association of Manipur kam na thadoropa cherol amada palli Union Health Ministry gi data gi matung inna haukiba pung kunmari asida nauna COVID-19 positive foiba mioi lising taru chahunga humfu manga thengnakre mioi lising taru chatru katara marina laina astagi fagatki amadi mioi kuntra humdoina laikre masiga tharga hauzik fawda laichot asna maram moraga laikidaba mi gi masing punna lakh manga lising kunipan marfutara oikibaga loinana hauzik India da COVID na naduna leiba mi gi masing na Lising Yankai Chahum Nifuni Choi Ori, positivity rate na chada ama dasmik mapantaruk oiki amasung fagat pagi chang na chada marifunipan dasmik taret sino oiki. Health Ministry gi matung ina hauzik fawda laina astagi ngakthok na ba leibak asigi oina crore chani gatara mari hena COVID vaccine kapthokre hari. Laichodas na laikidrba mioi kutra humdoi asi Kerala dagi mioi tara mari, Maharashtra dagi mioi manga, Delhi, Karnataka, Uttar Pradesh amadi West Bengal dagi mioi ani amasung Haryana, Orissa, Punjab, Sikkim, Tamil Nadu amadi Uttarakhand dagi mioi amamamni hari. Loshilakpada maroba paum hana pizari. Sakang dabas singna singzamai jinga maka maisnam laikai da thamjilamba timer bomb ama mafam adumaktada pokhayan kray. Ngarang ahing thokiba laibak thiba lambigi kudong thiba thaudok amada mioi ani laikidre mangana asok apan nangkre. Amadi India da hokiba pung kunmari da nauna COVID-19 positive foiba mioi lising taru chahum hufu manga thengnakre mioi kutra humdoina laikidre. Matang asta poni news update loisandere mijeng tabiruba punamapu amuka hanak khurumjari.